Akasvani Imphal Kshetrimayum Chitrabhanu na pauk pazeri ahan padamaru oiba pau. Kaisam pataki malom fawbagi lambigi nageta ain kaina sajiliba sing sarkar na ngarang fawbada lokthoknaba khangankraba matungda ngasi takthokpagi thabak chathakre. Manipur gi chingi zila sing da ain gi oiba wayal chathaba matamda theneriba khudong chadaba singi matangda ngasi Hill District Bar Association gi mihut singa Rajapal Ajay Kumar Valag unaduna khanakre. Arrest and detention haibasida nomagi oiba khanene na bigi mifam ama Bishnupur jila gi oinamda ngasi pangthokre. Pradhan Mantri Narendra Modi na hari Rozgar Mela na naharol singbu sakti piduna Vikshit Bharat ama ohenaba honabada achobo thodang lori amasung Chhattisgarh gi Sukma jila da ngasi nupi mapan yauna Maoist gi miyoi kulhumdoi police ta changjarakre. Imphal West Zilla gi Kaisampat Junction degi Malom Fawb gi lambi gi nakal animakta ain kaina sajiliba sing amadi yung kaisana ba polam sing paisinbana chingba sing takthokpagi thabak ngasi chathakre. Thasi gi marida Imphal West Zilla gi Deputy Commissioner na order ama thokraba matung drive adu Imphal West District Administration Security Personnel amasung District Revenue Officer sing na punna chathakibani. Miyang gi chathok sasin oriba lambi gi nagyata lanagi oiba Poche sing pesin ba amadi lam khopchin bana chingba singda semjin sajin bana lambi chali ba miyam da khudong cha da ba kaya pibadegi district administration na lambi takthok na bagi wari basi lawrakpani. Imphal West Zilla gi Deputy Commissioner Mayang Lambam Rajkumar Singh na hai hauki ba chahi lising ani kun gani thoi lising ani kun mari amadi JSC gi angan ba sarukta ikui kuidina tha asigi marida aina yada ba moongda semjin sajilba sing asi takthok na ba eviction notice kaya thaduna khangan ki ba laikre. Mang hai ngasigi asigumba eviction drive atuba matamda uripok paring dasu chatharagani amorom da Imphal West Zilla khaknatana tongan tongan ba zilla sing dasu ain kaina sajileba sing takthok na bagi thorang paikhat pa laikhrabani. Manipur gi chingi zilla sing da ain gi oiba wayal chathaba matamda thengnari ba khudong chadaba singi matana ngasi Hill District Bar Association gi mihut singa Rajapal Ajay Kumar Valaga Imphal da leiba Rajvanda unaduna khanakre unaba adu da mihut kangbu aduna chingda judicial infrastructure sing matik chana leitaba amadi while chataba matamda thengnari ba khudong chadaba singi matangda Rajapal da pawdongki Rajapal na makhoi gi warol sing adu tarba tungda athuba matamda tangai fadaba thabak sing paikalagani haina thajaba pikhi ngasi gi mifam adu da commissioner losu saruk yaki amorom da tangkul Nagalong gi president Sot Basum yauna lup asigi mihut kambu amana tangkul sina thengnari ba khudong chadaba singi matangda Rajapal ga unaduna memorandum ama pishinki. Suspension of operation da leriba militant group singi kem fauna ba German Road amadi Tiger Road semna ba tawriba khongthang asi athuba matamda lefhanaba Rongmai Naga Council na Manipur gi Rajapal gi khuthangda Grihmantri Amit Shah da memorandum ama pisenkre heramasig matangda council asna thokpa chirol ama na hai Grihmantri na lamdam asida hanagum santi leina nungsi janana leina ba ania da ba mongda sem sariba sing asi athuba matamda lefhanaba memorandum adu pishinkibani. Manipur ngasi na COVID-19 positive oiba miyo amata thengna khidre raise gi haksel beba ki chirol amana hai ngasi punna miyo tara humdoi COVID-19 gi test obada miyo amata positive oiba thengna khide Manipur COVID positive oiba mi gi masing punna chahum tara ni pangi manungda chani marfuda taru nava faraktuna discharge toki hojik COVID gi active case kungani thoi leri pawi marak thana atemba break ama Rolex tilat hidak si Manipur gi lopham kaya da mai pak na sanging tawraba tilat hidak ni Rolex si sizina bana mayol chikpi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok pungami yamru riba mana mahuksa gi khalda akaiba amat pide pam pobagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yon ba dukan khudingda suksoi soidana Rolex, Lomi Singi, Singamaro. Lomi mi am kana ba lomi na horse lomi singe awab kok na ba pura mitang gum lawi hidak ni sapes company ni putok pa digger ising je lowling ro matung da na insiam le sai le ta su ai lowling ro matung thama gi manung je napi se na ne mana mari manga ka pala ko matam se mase da sarara ka sem bera napi aba ta horo roi da ko lobi gling bagi habing bagi paisa ko di bak se lomi sing se war da ni ko haujal agro Manipur sagon ban maino le rak se sidai da ne loi na phang bir ni ko hai ri ba digger ai hidak su kapi ra ba adom gi satu henga ka doi ni ko Masih kawiran ko lomi sa. Tabiriba pausi Akasvani Imphal digini.
Arrest and detention haibasida noming oiba legal awareness program ama Bisnupur Jilla gi onamda Labor Royal Academy of Law gi seminar hall danga si pangtokre thorum aduda Manipur High Court ki Chief Justice ke Somasekar Saruk Yaki Manipur University ki Law Department ki Head Dr. Yumnam Prem Manandana lisingani kulum doidegi criminal law sing tanar kraba matungda mangnom da changshin ba haibi hiram da wangang ki Varatiya Nyaya Sanhita Varatiya Nagrik Suraksha Sanhita amasung Varatiya Saksya Avid Angi Makhada Semkiba Anoba criminal law sing asigi matangda panel discussion amasu pangtoki law sing asiga mari lenaba tongan bihiram kaya dasu akhang heisina wangang ki Tharumasi Manipur State Legal Services Authority ki Makhada District and Session Court Bisnupur amasung Royal Academy of Law gi dedicated mediation center na punashin bani Manipur Home Guard Welfare Scheme Committee na sindana Manipur Home Guard Welfare Scheme gi makhada tongan ba personal contract mathoida retirement benefits sing yen thokpagi thorum amanga se pangthokre Imphal gi GM Hall da pangthokki ba thorum aduda Manipur Home Guard Employees Welfare Association gi President Y Mangin hai ngasi gi thorum asina Home Guard ki कर्मचारी sing da aseng ba thongna piragani Manipur High Court na Home Guard ki lefam thokpa seniority list amasung promotion gi guideline na chingba sing semna ba khangan ki ba lekar ba su sarkana thabuk ono anthokpide haina Sri Mangina nungaita ba phungrorakli mahangna hai Manipur laiba Home Guard personnel singasi sarkar gi oiba pension gi system leitaba pension phangjadaba tongan ba benefit amta phangjadaba adugumba kangun adubu Manipur Home Guard Employees Welfare Association na moi bu khudong chaba kitang pension phangma matamda moi gi supervision tawba matamda natraga na moi na thabak tawringi da leigitaba matamda makoi da mateng kitang gi pangba ngamagadi haina khallaga yamna heart and soul koina hona jadana battalion commander sing amadi association gi office bearer sing punna tamna hanna khanaraba matungda association gi makada welfare scheme committee nam ka semaga makoi bu thau pu halaga koina thabaga si pangthorpani ngasi gi thorum adu Home Guard ki battalion amadiki na manga fawa ki makok tongba personal sing sharu yakhi Ramlampal 1982 gi metric alumni amadi Ramlampal Higher Secondary School ani shinduna class 10 amadi 12 parikha da ma wangna phangduna school asigi mingchet porakraba mahiru shingbu punin thagotuna mana matum yen tokpagi thorum amanga si school asida pangthokre thorum adu da Manipur High Court ki Justice Luna Ramlampal 1982 metric alumni gi president Aribam Guneshwar Sharma amadi school asigi principal Srimati Haubam Padmani Yauna atimiyo kya sar yakhi Kakching Kono College Linkhat ki pagi nifu mari shuba palan tharong asi college asigi complex ta pangthokre thorum asi college asigi academic committee amadi IQAC na punesindu na pangthokhe bani thorum atu da college asigi principal O Binoy college asigi oja sing amadi staff sing amadi mahiroshi ne saru yakhi JAC ki May amasung June thada Imphal West lagi lafu patera amadi hyangkhong da pangthokhi ba nga yok pagi matangda master trainer program gi certificate sing khusunna bagi thorum amangasi Imphal West ki lafu patera mayai lekai community hall da pangthokre training program asip Punjab National Bank Rural Self Employment Training Institute Kakching State Bank of India Rural Self Employment Training Institute Imphal West madi All Manipur United Fish Farmer Association amufana punna khusamnarga shinbani training program adu da saru yakhiba trainer humpuni panda certificate sing yen toki thorum adu da fishery bivaki director Tekelambam Fulan Mete amufa gi president Mayalambam Bimol Chan amuko gi president Nando Luwang amadi bank amadi sarkar gi official sing saru yakhi Tamenglong gi ward number 8 ki Jabagan gi khunsa singna lanai oina Maryland gi Tamenglong toksem lambi gi Jabagan fabu gi lambi semjin kre khunsa singna lambi asi Maryland ba authority sing da sembi ne ba taksinduna lakhibani toksem sub division gi khunsa singi yamna maru eba lambi asi yumlom na ba rajya Assam phawba chatpa yaramba adu matam sangna yengsin bidabadagi lambi asi Jabagan Development Committee ni luchingba singna semjin khibani Pangmoi Nagasi Domai me Imphal na sinduna career counseling cum awareness program amanga si Imphal gi chingmairong da pangthokre thorum adu da saruk yari mahiru shingda class 12 graduation amadi post graduate lorba matung da masagi career khanjanabagi matang da expert singna wangangki aikoi gi yaifal lamjing lup Chinga matak Imphal na sinduna kontrasuba meritorious award yen thokpagi thorum amanga si Wawgai Higher Secondary School da pangthokre thorum adu da handak da pangthokiba class 10 amadi 12 parikha da mwa ona phanglaba hiang lamma badi Wawgai Kendra gi mairushin da kodol por piduna ikai kumnabu utki thorum adu da Council of Higher Secondary Education Manipur gi chairman Takalambam Ojit yauna miyokya na saru yakhi Varatiya Janata Party Imphal East District na tha asigi
Tarada Hangangda Pangtokriba Indian National Congress ki thorum amada Congress luchingba Okram Ibobi MP Bimol Akoizam amadi dol asigi miyoisina pauche ki khutangda phongdokibu wapum aduda pendaba amadi yaningdaba phongdorakli. India Meteorological Department ki Hydromet Division na ngasi thokpa chorol aman hairi Manipur ki Chandel amasung Churachandpur zila da haying ayu pung 12 makai fawbik manungda ichaw thorok yai Assam amasung Meghalaya gi Karimganj Kasar NC Hills Karyalong Gentia Hills Rivoi Isgaro Hill na chingba mapam sing da su ichaw tholoba yai haina cherol aduna makhatari pawgi marakthana atemba break ama amu Ibungo kaidawragi saluk pan sida ungisina Lan songnari ni ma kana pukning ga wakal ga ado kana nangam khrage ba songnari gamnadri pukning na ningi na nei ma ayung an hogalaga walking chatke wakal sina khali sina ngak tang tang tungge pukning sina muk thau thum yamna chararoi wakal sina di hoide hei khara khajik noi babu film kumlu do olympic chelu do su leitra sida doi bungo bp wangba heart attack stroke diabetes kidney failure na singba narak pa yai haba khangre angang oringai desu ningdamna cha phangte hujingna doctor gi magan am thing phati haibadu khangaba natro nangbo khanjillura no se noma gi khara adum hanthara loire ado ima su sa di am thakan dai ne ima bu thaura no hairo thauda sini du noma gi khara hanthara ba hoi Paujinjariba Food Safety Administration Directorate of Health Services Government of Manipur Akasvani Imphal ki paw tabiri Pradhanmantri Narendra Modi na hairi Rozgar Mela na Naharol Singbu Sakti Biduna Vikshit Vara ama Sangapada Thaudang Long na ba Sarkar gi firep adu utli Sarkar gi tongan ba bivak singi nong na thabak khalaba na hali sing yang mato hembada ngasi video conferencing gi kutangda appointment letter yanthol adu na Sri Modi na hai ngasi di Malem asina varaki myoibiki sakti ani demographic amasi democracy bu masak khangbire nongna thaba khalabasing adugi mafam da nungai ba phongrol odna Sri Modi na hai sarkar asigi Rozgar Mela gi thorang na nahal lakya da kendra sarkar gi thabak sing hana na phangan khre makhoising aduna leba asibu sengapada achoba thodang lori start of innovation amasung research ki lamda chokhalakli ba asigi matangda pradhanmantri na hai masina leba asigi na singi tobungam bagi sakti hengal halli Chhattisgarh Sukma Jila dangasi nupi mapan yauna maus ki miyoi kulhumde police changjai rakre district superintendent of police Kiran Chauhan hai maus sing adu phaba da puna lupa koti amala 35 gi mana pigani haina lok thokrabani haujik chana bagi pau Kshetrimayum Birosh tegi Manipur Sarkar ki Youth Affairs and Sports na sinduna chahi taratare makhagi nupamachagi humphumari suba state level Subrata Mukherjee football tournament ngasi Thawal Ningomam mini stadium da hokre tournament asida Manipur gi tongan bajila singi team taramathui na saruk yari ngasi hodokbagi thorum da deputy commissioner Thawal Hana Kamai saruk yakhi tournament asigi hanba nimitta Imphal East jila gi Daina English School na Urkhul jila gi Little Angel English School bu Panjil Mari shinu da thoiki atopa match sing da Imphal West jila gi Yumnam Huidrom Higher Secondary School na Senapati jila gi Saklim High School bu Panjil Taruk amada thoiki amasung Kakching jila gi Langmaidong Higher Secondary School amasung Bisnupur jila gi TJ English School Panjil amamam chanaduna draw chakhi None jila gi Khangsilun Higher Secondary School na Technopol jila gi Salom English Academy bu Panjil manga mari da thoiki Ani Shubha Premier League lisingani kunmanga kuntaruki ngasi Sai Ground Takil da sanakiba match da Wangoi Football Association na Athletic Brothers Association bu Panjil ani amada thoikre Wimbledon tennis ki nupi gi singles final da ngasi numidang mangarak hanna Grand Slam champion oiraba Iga Swiatek ka third seed Amanda Anisimova ka thengnargani match asi ngasi numidang pung 9 makhai taw matam da sanargani nupa gi singles final da hayeng world number 1 Jannik Sinner amasung second seed Spain gi Carlos Alcaraz thengnargani AFC Women Asia Cup lising ani kuntaru qualifier mai paklaba Manipur gi nupi football sanarosing okpagi thoram ama hayeng Chingmairong da leiba Classic Grande da pangtholagani haina All Manipur Football Association na thokpa cherol amana khangalakli Chitrabhanu Aroiba da maroiba pau amukhana Kaisampatli ki malom fawgi lambi gi nageta ain kaina sajileba sing sarkar nangarang fawbo lokthokna ba khangan khraba matungda ngasi takthokpagi thabok chathakre Manipur gi chingi zela sing da aing over royal chathaba matam da tengneri ba khudung chadaba sing gi matana ngasi Hill District Bar Association gi mihut singa Rajapal Ajay Kumar Valaga unaduna khanakre arrest and detention haibas da nomi over khanene na bi mipam ama Bisnupur jila gi oinam da ngasi pangtokre Pradhan Mantri Narendra Modi na hairi
रोजगार मेलाना नहारोलसिंगबु शक्ति पिदुना विकसित भारत मा ओहनन होनाबदा अचौबा थौदांग लौरी अमसुंग छत्तीसगढ़ के सुकमा जिला दंगसी नुपी मापन यावना माओवादी की मियोय कुलहुमदोय पुलिस चा चंगजाखरे पाउली जरी